ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯒꯦꯝꯁꯨ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯃꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯋꯤꯟꯖꯣ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯁꯤꯅꯤ꯫ ꯀꯦꯞꯇꯦꯟ ꯀꯨꯜꯁ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤꯁꯨ ꯋꯤꯟꯖꯣꯗ ꯁꯥꯟꯅꯕ ꯌꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯒꯦꯝ 100ꯃꯨꯛ ꯌꯥꯎꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯤꯟꯖꯣꯗ ꯆꯪꯉꯁꯤ꯫ ꯑꯩꯒꯤꯗꯤ ꯂꯨꯗꯣ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯨꯗꯣ ꯁꯥꯟꯅꯔꯒꯦ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯑꯩꯗꯧꯅ ꯒꯦꯝ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩ ꯃꯈꯣꯏꯒ ꯁꯥꯟꯅꯔꯒꯦ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯒꯦꯝ ꯑꯁꯤ ꯋꯤꯟꯅꯔ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ A few moments later. ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯦ꯫ ꯆꯪꯉꯛꯏꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯒꯦ꯫ ꯌꯥꯔꯦ ꯃꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯜ ꯒꯦꯝ 100 ꯑꯗꯣꯝꯅ ꯍꯩꯖꯒꯗꯕ ꯒꯦꯝ, ꯅꯨꯡꯉꯥꯏꯒꯗꯕ ꯒꯦꯝ ꯈꯟꯕꯤꯌꯨ꯫ ꯀ꯭ꯔꯤꯀꯦꯠ, ꯀꯦꯔꯣꯝ, ꯄꯨꯜꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕꯤꯔꯒ ꯑꯩꯗꯧꯅ ꯒꯦꯝ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯄꯩꯁꯥ ꯇꯥꯟꯕꯤꯌꯨ꯫ ꯒꯦꯝ ꯑꯁꯤꯒꯤ ꯂꯤꯡꯛꯁꯨ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯁꯤꯗꯒꯤ ꯆꯪꯉꯒ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯗꯦꯠ 19 ꯑꯣꯛꯇꯣꯕꯔ ꯅꯨꯃꯤꯠ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯔꯨꯜꯁꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯛꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒ ꯑꯣꯏꯕꯒ ꯑꯩꯁꯨ ꯇꯣꯏꯂꯦꯠꯇ ꯏꯇꯣꯝꯇ ꯆꯪꯕ ꯀꯤꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯤ ꯃꯊꯛꯀꯤ ꯁꯦꯅꯤꯌꯔ ꯑꯃꯒ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯌꯥꯁꯜꯂꯛꯇꯕꯗꯒꯤ ꯁꯥꯔ ꯋꯥꯔꯗꯦꯟꯗ ꯇꯣꯏꯂꯦꯠ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯁꯥꯗ ꯀꯥ ꯍꯦꯟꯅꯗꯤ ꯑꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯇꯣꯏꯂꯦꯠ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯁꯨ ꯏꯁꯤꯡ ꯍꯥꯞꯅꯕ ꯇꯦꯡꯀꯤ ꯑꯗꯨꯗꯒꯤ ꯕꯥꯇꯤꯟ ꯑꯃꯅ ꯏꯁꯤꯡ ꯀꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯋꯥꯈꯟꯅꯔꯁꯨ ꯈꯪꯗꯦ, ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯃꯈꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯕꯥꯇꯤꯜ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯄꯜꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯟꯈꯠꯂꯒ ꯇꯦꯡꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯕꯥꯇꯤꯜ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯈꯣꯡ ꯍꯥꯟꯅ ꯐꯖꯅ ꯍꯥꯝꯃꯨꯈꯤꯒꯦ, ꯇꯝꯅꯒꯦꯁꯨ ꯀꯣꯟꯅ ꯇꯝꯅꯔꯣ꯫ ꯑꯩ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯤ ꯍꯧꯗꯣꯡꯒꯨꯝꯕ ꯑꯃ ꯇꯥꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯀꯤꯖꯕ ꯍꯧꯔꯛꯈꯤ꯫ ꯇꯦꯡꯀꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯈꯨꯠ ꯑꯃꯅ ꯂꯥꯝꯈꯠꯂꯛꯑꯗꯤ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯁꯨ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯒꯦꯠ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯜꯂꯤ꯫ ꯃꯐꯝ ꯑꯗꯣꯝꯗꯒꯤꯁꯨ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯐꯖꯅ ꯍꯧꯔꯦꯗꯅ ꯅꯍꯥꯟꯈꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ, ꯃꯐꯝ ꯑꯁꯤ ꯇꯝꯅꯕ ꯑꯣꯏꯕꯖꯥꯠꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯈꯣꯡ ꯍꯥꯝꯕꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯄꯤꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯛꯑꯒ ꯏꯁꯥꯗ ꯃꯩꯈꯦꯠ ꯑꯗꯨꯅ ꯈꯦꯠꯇꯣꯛꯑꯒ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯩꯈꯦꯠ ꯑꯃ ꯑꯩꯒꯤ ꯄꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯄꯗ ꯃꯩꯈꯦꯠ ꯎꯄꯨ ꯑꯗꯨꯁꯨ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯇꯥꯁꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯣꯟꯊꯣꯛꯄ ꯗꯥꯎꯅꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯎꯐꯨꯟꯒꯨꯝꯕ ꯈꯔ ꯅꯨꯡꯁꯤꯠꯅ ꯂꯩꯁꯤꯜꯂꯒ ꯃꯔꯩ ꯇꯥꯕ ꯑꯅꯤ ꯑꯣꯟꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯄꯥꯏꯔꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯖꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯥꯔ ꯋꯥꯔꯗꯦꯟꯗ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯔꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯈꯤ꯫ ꯀꯔꯤꯅꯣ, ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦ, ꯅꯨꯃꯤꯠ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯗ, ꯁꯥꯔ, ꯇꯣꯏꯂꯦꯠ ꯃꯄꯥꯗ ꯎꯐꯨꯟꯒꯨꯝꯕ ꯈꯔ ꯃꯔꯩ ꯇꯥꯔꯒ ꯄꯥꯏꯔꯒ ꯂꯩꯍꯧꯕꯅꯤ, ꯃꯗꯨꯒꯤꯅꯦ ꯑꯩꯅ ꯆꯦꯜꯂꯛꯏꯁꯤ, ꯁꯥꯔꯁꯨ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯆꯪꯉꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔ ꯋꯥꯔꯗꯦꯟꯗꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯥꯔ ꯋꯥꯔꯗꯦꯟꯗꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯏꯐꯤꯡ ꯐꯤꯡꯅ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯁꯥꯔꯗ, ꯁꯥꯔ,
ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯔ ꯋꯥꯔꯗꯦꯟꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯅꯪ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯕꯨ ꯃꯉꯥꯛꯅꯩ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡꯗ ꯀꯔꯤ ꯎꯈꯤꯒꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯉꯝꯃꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯔ ꯋꯥꯔꯗꯦꯟꯁꯨ ꯍꯦꯛ ꯍꯦꯛ ꯁꯤꯡꯉꯛꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯁꯥꯔ ꯋꯥꯔꯗꯦꯟꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯅꯨꯃꯤꯠ ꯑꯗꯨ꯫ ꯀꯣꯟꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯁꯥꯔ ꯋꯥꯔꯗꯦꯟꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯃꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯉꯥꯛꯅꯔꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯥꯔ ꯋꯥꯔꯗꯦꯟꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯄꯨꯡ 11 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯐꯃꯨꯡꯗ ꯁꯥꯔ ꯋꯥꯔꯗꯦꯟꯅ ꯃꯁꯥ ꯅꯥꯔꯛꯄꯗꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯁꯒꯣꯜ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯉꯝꯗꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯤ ꯈꯔꯗꯤ ꯇꯝꯅꯕꯖꯥꯠꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛ ꯆꯥꯅꯕ ꯃꯦꯗꯥꯝ ꯍꯣꯏꯅ ꯕꯦꯜ ꯈꯤꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯗ ꯆꯪꯉꯒ ꯏꯁꯥ ꯏꯁꯥꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯇꯦꯕꯜ ꯃꯆꯥ ꯑꯃꯃꯝ ꯄꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯇꯧꯔꯤꯉꯩ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯩꯒꯤ ꯀꯣꯂꯣꯝ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯤ, ꯃꯗꯨ ꯑꯃꯨꯛꯇ ꯆꯪꯉꯒ ꯂꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯚꯥꯏ, ꯀꯣꯂꯣꯝ ꯑꯃꯒꯤꯕꯨ ꯇꯣꯛꯑꯣ, ꯍꯣꯔꯦꯟ ꯃꯌꯥꯝ ꯇꯨꯝꯃꯝꯗꯥꯏꯒꯤ ꯇꯣꯏꯂꯦꯠ ꯆꯪꯅꯕ ꯇꯥꯏꯃꯤꯡ ꯑꯗꯥꯏꯗ ꯏꯕꯥꯅꯤ ꯆꯪꯉꯒ ꯂꯧꯔꯨꯁꯤ, ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯤꯖꯩ, ꯇꯣꯛꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯨ ꯀꯥ ꯑꯗꯨꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯥꯒꯤ ꯀꯣꯂꯣꯝꯗꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯒꯁꯨ ꯑꯩꯅ ꯇꯦꯕꯜ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯏꯃꯥꯟꯅꯕꯒꯤ ꯀꯣꯂꯣꯝ ꯑꯗꯨ ꯊꯤꯕꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯥꯅ ꯉꯁꯥꯏ ꯐꯝꯃꯝꯕ ꯃꯄꯥ ꯑꯗꯥꯏꯗ ꯃꯥꯒꯤ ꯀꯣꯂꯣꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯣꯝ ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯎꯔꯛꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯚꯥꯏ, ꯅꯪꯒꯤ ꯕꯦꯒ ꯃꯅꯨꯡꯗꯒ ꯌꯥꯎꯔꯝꯒꯅꯤ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯕꯦꯟꯁ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯨꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯁꯨ ꯀꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯃꯆꯤꯟꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯁꯨ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯁꯥꯔ ꯋꯥꯔꯗꯦꯟ, ꯃꯦꯗꯥꯝ ꯍꯣꯏ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯁꯥꯔ, ꯉꯁꯥꯏ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯥꯒꯤ ꯄꯦꯟ ꯑꯃ ꯊꯤꯕ ꯆꯪꯃꯤꯟꯅꯔꯨꯏ꯫ ꯑꯗꯨ ꯖꯣꯟꯁꯟꯗꯤ ꯀꯔꯤ ꯎꯔꯨꯕꯅꯣ ꯈꯪꯗꯦ, ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯗꯥꯝꯒ ꯁꯥꯔꯒꯅ ꯑꯃꯨꯛ ꯅꯪꯗꯤ ꯃꯥꯅ ꯎꯔꯤꯕꯗꯨ ꯎꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯔ, ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯗꯦ, ꯀꯥ ꯑꯗꯨꯗ ꯀꯅꯥꯝꯇꯁꯨ ꯂꯩꯍꯧꯗꯦ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯖꯣꯟꯁꯟꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯖꯣꯟꯁꯟ, ꯅꯪꯅ ꯀꯤꯔꯤꯗꯨ ꯀꯅꯥꯅꯣ, ꯅꯪ ꯀꯩ ꯎꯔꯛꯀꯦ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟꯗꯤ ꯃꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯀꯤ ꯀꯤ ꯍꯥꯏꯗꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯨꯄꯤꯗꯨ ꯀꯤ ꯀꯤ ꯍꯥꯏꯗꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯈꯪꯖꯕ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯔꯨꯡ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯃꯥꯏꯕ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯂꯥꯏꯗ ꯀꯠꯀꯗꯕ ꯄꯣꯠꯁꯛ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯎꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯁꯥꯔ ꯃꯦꯗꯥꯝ ꯍꯣꯏꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯥꯍꯜꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯒꯤ ꯃꯤ ꯀꯧꯕꯤꯌꯨ ꯍꯥꯏꯗꯅ ꯋꯥꯔꯗꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯩꯒꯤꯁꯨ ꯌꯨꯝꯗꯒꯤ ꯏꯃꯥ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯃꯥꯒ ꯆꯠꯈ꯭ꯔꯁꯤꯔ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯅꯍꯥꯟꯁꯨ ꯑꯩꯒ ꯀꯥ ꯑꯃꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯥꯒꯤ ꯀꯣꯂꯣꯝ ꯂꯧꯕ ꯆꯪꯃꯤꯟꯅꯔꯨꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯣ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ, ꯀꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯪꯕꯗ ꯎꯐꯨꯟꯒꯨꯝꯕ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯕꯁꯨ ꯎꯏ ꯑꯍꯤꯡ ꯑꯃꯗ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯕ ꯁꯥꯔ ꯑꯃꯁꯨ ꯑꯩꯅ ꯎꯔꯤꯕꯗꯨ ꯃꯥꯁꯨ ꯊꯦꯡꯅꯕ ꯃꯥꯜꯂꯤ꯫ ꯅꯥꯔꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯦꯡꯅꯔꯕꯁꯨ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯣꯁꯇꯦꯜ ꯆꯪꯉꯝꯗꯥꯏ ꯅꯪ ꯄꯨꯄꯨꯅ ꯅꯪꯉꯣꯟꯗ ꯁꯤꯕꯤꯈꯤꯕ ꯖꯟꯇ꯭ꯔꯗꯣ ꯀꯗꯥꯏ? ꯏꯃꯥ ꯌꯦꯡꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯖꯟꯇ꯭ꯔ ꯑꯗꯨ ꯈ꯭ꯋꯥꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯏꯃꯥꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯖꯟꯇ꯭ꯔ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡ ꯀꯣꯟꯅ ꯆꯦ ꯑꯃꯗ ꯃꯌꯨꯝ ꯇꯥꯔꯒ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯏꯃꯥꯒꯤ ꯕꯦꯒꯇꯒꯤ ꯂꯧꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯏꯃꯥꯅ ꯁꯤꯕꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯖꯟꯇ꯭ꯔꯁꯤ ꯅꯪ ꯅꯁꯥꯗ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯅꯪ ꯄꯨꯄꯨꯅ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯖꯟꯇ꯭ꯔ ꯑꯁꯤꯒ ꯅꯪꯒ ꯂꯣꯏꯅꯔꯤ ꯐꯥꯎ ꯃꯤ ꯑꯇꯩꯗ ꯇꯧꯖꯔꯕꯁꯨ ꯏꯆꯥꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯂꯩꯊꯈꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯥꯏꯕ ꯑꯣꯏ꯫ ꯀꯣꯟꯅ ꯑꯩꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯕꯗꯁꯨ ꯄꯨꯄꯨꯅ ꯁꯦꯝꯕꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯁꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯗ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯑꯩꯅ ꯏꯁꯥꯗ ꯁꯤꯍꯧꯗ꯭ꯔꯕꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒ ꯑꯩꯁꯨ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯈꯜꯂꯛꯈꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯁꯨ ꯊꯥꯏꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯄꯨꯈ꯭ꯔꯤꯗ ꯐꯨꯜꯂꯒ ꯍꯣꯁꯇꯦꯜ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯥꯔꯒ ꯁꯤꯈꯤꯕꯗꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯇꯝꯅꯔꯛꯄꯅꯤ ꯍꯥꯏꯗꯅ ꯀꯣꯟꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯕ ꯃꯦꯗꯥꯝ ꯑꯃꯁꯨ ꯂꯥꯏ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯍꯧꯕ ꯊꯩꯕꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯆꯪꯉꯨꯅꯨ, ꯏꯆꯥ ꯏꯅꯥꯏ ꯑꯋꯥꯕ ꯅꯪꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯁꯥꯗꯣꯡꯐꯝꯅꯤ ꯍꯥꯏ꯫ ꯃꯥꯅ ꯊꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯎꯛꯅ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯊꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯃ ꯄꯨꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯍꯦꯛ ꯁꯥꯈꯤꯕꯗꯒꯤ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯐꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫